Chief Minister amasung Governor Manipur Bhavanda Unakhre loinana Jiribamgi matangda khanakre. Ngarang New Delhi da leiba Manipur Bhavanda State asigi Governor Anisyawi Kena Chief Minister N Birenga unaduna hauzik Jiribamda thogliba pamdaba hingsagi thogdoksing amasung State asida ichau mayok naraba miyamna thegnariba khudongchadaba singi matangda khannakibaga loinana isu sing asi athubada loishinnaba thabak paikhatnaba Chief Minister da khangankre. Manipur da hauzik mayok nariba isu sing asi loishinnaba wafam sing khanghanaba luchingba ani unakhibani. Lairiba isu sing asigi waroishin puraknaba leizaba resource amasung initiative kudingmak lokhatkadabani hainasu khanaki. Handaki ichau aduna sokhallaba miyamda khudaki oiba tengbang sing pinaba governor na state lengak asibu luchingliba CM gi akanma midyeng chingsinki. Kanglup kayana nungsi chanana leminnarakliba Jiribamda handak violence ki thogdok kaya marum mayok narakhiba aduna maram oiraga state authority na district asida section 144 thamjinduna mahausa gi fibam hanjillaknaba hotnaribani.